Miyeng tabiribesingbu kanglei pauthangi maiketegi taramna oksari ngasi phongkiba tongan-tonganba pauchesingdagi lokhatchaba maruoiba pau khara sandongna pijari. Ichau asigi teksak pungba Water Resource Department amasung Ithai Barrage ki authority na pugadabani haina ojoina akanba wafam thamlakle. Handak Manipurda thokliba ichau asiga mari lainana authority na matam chana thabak paikhat hogdabadagi thokpa khutsemgi oiba ising ichauni. Ichau asigi teksak pumba Water Resource Department amasung Ithai Barrage ki authority singna pugadabani haina veteran politician ojoina phongdokhre. Kawada laiba mahaki yumda pangthokiba paugi mifam amada ojoina wafam asi phongdokladuna makhatana hai sahi amagi manungda monsoon season asi anirak ahumlak lai April loiraba matung May tha haurakpada nong churakliba asi pre-monsoon ni pre-monsoon phawbada phibam asuk thina soklaba asinadi June July thada lakadaba monsoon singdadi kari phibam oirakadage haibadu khalubada akiba phawi nongju panthada ising ichau toina thoklaba aduga Tham thadana pat turel sing lekrak chatlabadi mahoksagi khal kham thengna kaire hairibani ising hichau thokpagi maram khara hairagadi umang wamang kokthokpa turel khongnung thengalakpa toren torban tengbagi ningthina paikhattaba kaya asina turelgi imai hengalakpa khudingi khutsemgi oiba ising hichau awaba mayoknaba asini Manipurgi tampakta chahi khudingi ayamba matamda ising thummi handak thokliba ichau asina loiba nate pre-monsoon loiraga nongju thada amuk ising chawrakhigani masi lengaki water management system fail oibadagini Manipurgi tampakta cheliba Waisel Maril Chandra Nadi Kongba Turel Naga Turel Naga Turel Maril ningthina sengbidaba iram nala drain sing phunjillakpa amadi toren torban singda lambi sembada foot plan and Joining Act 1973 Nipalgi makhada ningthina yengsindaba asina tampakta ising ichau thoknabagi maram ohelle lairiba barrage sing matam chana ising thadokpaga loinana water resource ki high authority na official sing ichau thokpa yaba side sing khandoktuna mapam aduda thabak pakhatkadabane chahi khudingi thengnariba ichau ising ichau asigi mamang amang ata Manipur chawkhatpada thinthahanbana lisang sina chatnaba yaba solution oina water resource and management gi mastermind master plan sing ama athubada semduna sinbiba mathautai haina phongdorakle makha tarakpa pauda compensation pibidabagi mayokda lambi pakthokpagi thabak thoram sing thingjinbagi khongjang changsilakadori The affected land and standing property owners of NH 37 Faitol amadi Tatbung Khulgi National Highway 37 Jiri Impal Lambi Pakthokpada Faitol amadi Tatbung Khulgi Lam amasung yumkai sokliba asigi pifam thokpa compensation ngasi phawba pibidaba asi yamna nungaite maram aduna lambi pakthokpagi changsilakliba thabak asi thingnabagi khongthang lokhatlagani haina Faitol Village Authority gi chief Chairman PM Thongana Phongdokre Mangna Makhatana Hai Atopa Khul Singgidi Loina Pithum Thokpa Compensation Pikre Adubu Tatbung Amadi Faitol Khulgidi Ngasi Phawba Bibidri Hainasu Pendaba Phongdorokpaga Loinana Makhatana Thabak Thoram Sing Thingjillagani Hairakli Yamna maruoiba atopa pau amada lengaki pau boycott tawbagi khongjang makhatana chathanaba amju amasung EGM gi mifamna warep lokre All Manipur Working Journalists Union Amju Amadi EGM na state lengak yauna state amasung central force ki pau phongba lepnaba warep adu makhata na chathanaba Amju Amadi EGM ki mifam ama pangthoktuna warep lokre ngasi pangthokiba mifam adugi warep ki matung inna sarkar gi maikeidagi inquiry committee gi report numit 15 gi manungda pikhatkani haibadu ngasi phawba pikhatpa ngamdana leibana me kunda thokiba balta bigi thodok aduda security na athingma pikhiba amju gi miyoi singda haukiba me ahumda inquiry committee gi maikeidagi Somon Tharuktuna Tang Taret ki ayuk pung 13 taba matamda committee da appear tawnaba khangalakiba aduga mari leinana nga pangthokiba amju amsu EGM gi mifamna yamna kupna khanaraba matung hana chathaduna laklaba state amasung central force ki pau boycott tawbagi khongjang makhatana chathanaba warep lore haina amju amsung EGM gi president anina kuyek piduna thadokpa chirolna khangalakli adubo hojik Manipurda thokliba ichau ga mari leinaba emergency service ka mari leinaba Pau Singdi boycott tawriba asida yauroi hairi US ta leiba India macha singdagi Trump government na tax khongatlagani haikre
US da leiba India macha singi yamna thamoi chokningai oiba khongthang ama oina Donald Trump government na mamangda amukta tawkhidriba mawongda India macha singna US dagi India da makhoina tanjaba paisa sing thaba matamda achouba tax loragani haina lauthokre hojik phawbagi oinadi US da leiriba India macha singdagi Donald Trump government na India da paisa thaba matamda tax khonggatpa leidri mamangdadi US ki anoba khongthang asi lauthokdringai India macha singna US da thamduna makhoina taliba sen sing India da leiba mayum da thaba matamda tonganba tax ama phawba lokhiba leidri adubu Trump ki administration asina anoba khongthang oina tax loragani haina lauthokibani Trump government asina US da leiriba India macha singda yengliba miyeng amasung India amasung US ka leinariba mari asi kayam yamna pharibage haibadu mayek sengna takle haina agency singna report tawri amaromda hiram asiga mari leinana US House of Representatives na handakta pass tawkiba bin One Bill Beautiful Bill asigi provision na haribadi US da leiba non US citizen singna US dagi sel thaba matamda excise tax oina thariba senpham adudagi chada 3.5 tax logani bill asi mamangda pinarakiba chada 5 lobagi proposal gi makha tarakpani US House of Representatives na pass tawkhiba bill asina Indian expatriate amasung India dagi changlakpa atopa migrants singna India da leiba makhoigi imung manungda sel thaba matamda tax khongkakani tabada nungnangba sing phongdoknakre One Bill Beautiful Bill asi mathang sahigi January amadagi chatnaba hauba yana leire haina su paw asina makha tari World Bank na piba data amagi matung inna lisingari kunmari da India na US da leiba India macha singdagi tharakiba chenpham asi chaurangna dollar 118 billion romni haina panari Makha tarakpa yamna nungaitaba paw amada pukhri da tasin kiba nupi macha ani yauna angang ahumgi asiba hakchang phangkhre Laibak thiba thodok amada ngarang ayuk pung 12 makai rom taba matamda Kakching district ki manung chana leiba ITI Mount Kom khulda leiba pukhri amada machin manau yauna angang ahum tasin kibadagi thiba phangdana leirakiba adu numit yungma matung Kakching police Tim amana hariba pukhri aduda thiba humbagi thabak chathaba matamda pukhri da lup khraba angang ahumgi asiba hakchang oina phangba ngamkhre sina phangkraba angang sing adudi khul asimaktadi sarto warpa kom apokpa sarto khunnai thang kom amadi mahaki mase sarto zenia kom amasung khul asimaktadagi baby sarto momison kom apokpa sarto khupnailen komni hari pulisna angang ahum pukhri da takibadagi laikidaba thodok asigi matangda unnatural death ki case ama register tawraba matung asiba hakchang sing adu imung manungda sinakre hairi Makha tarakpa pawda ising ichawna chohalaba relief camp da laitaba sing relief material piroi haibasi asumba natte haina taiburna phongdorali Handaki ising ichawna maram oiraga awaba nanglingai mathakta miyamda hena awaba pibiganu sokraba masing yamlaba miyoi singi relief camp phawba leifam leitaduna wana ringai cherakta relief camp ta leitaba sing relief material piroi hairakpa simak laibak thibani haina Khabaisoi Youth Library and Sporting Association gi president Tayyibur Rahman na phongdorali wafam asi handak leptana chukiba nongna maram oiraga Imphal Turel kairakpadagi ising ichawna chohalaba khurai haikru makhongi akoibada leiriba miyamga pawmisinga unabada Tayyibur Rahman na phongdokhibani mahana makhatana hai handakki thogliba ising ichawna maram oiraga laikai khudingmak awaba phibam amada leinari amadi chentharigliba ising asina yum kaya amang atoi akai atoi thoktuna laifam khangdana chenaraga leiri sa phagadaba mafam singyengbada mafam chaba relief camp oifam leitabana thangnaba yum khangna chanaba singi yumda changjapam logduna leiri singi chawna maram oiraga awaba mayok naringai khurai AC gi manungda leiriba social worker sing kanagumba amata thorakide haina pendabasu phongdorakli Bharat COVID-19 positive oiba mi ki masing lising mari chanipal humpu taruk yaukre
नौना इंडिया की स्टेट कयादा कोविड-19 की लाइजत संदोरकपदगी लाइना असिना पॉजिटिव ओइबा मीगी मसिंग असि लिसिंग निपान चनिपान हुंपुतरुक यौखरे मसिगी मनुंगदा एक्टिव ओइबा केस मसिंगना लिसिंग मरी ओइदुना केरलाना ख्वाइदगी लाइजत असिना सोलबा स्टेट ओइरी हौकिबा पुंग कुनमरी दा इंडिया दा मियोय 550 कोविड पॉजिटिव ओइबा थेंगनकी लाइना असिना मरम ओइरगा ngasi फावबदा मियोय तरेट लैखिद्रे लैखिदबा सिंग असिगी मनुंगदा दिल्ली दा मियोय अनि कर्नाटका दा अनि अदुगा महाराष्ट्र दा मियोय अहुम लाइना असिना मरम ओइरगा लैखिद्रे हाइरे मणिपुर अमसुंग अरुणाचल प्रदेश दा एनवायरनमेंट क्राइसिस मायोकनबदगी इचाउगी चाइथेंग मायोकनरिबनी हाइना रिपोर्ट तौरी मणिपुर अमसुंग अरुणाचल प्रदेश दा एनवायरनमेंट क्राइसिस लैबना इचाउगी मायोकनबा मरम अमा ओइरी हाइना सैटेलाइट की रिपोर्ट अमना हाइरी रिपोर्ट असिना मखाताना हाइ मणिपुर उमंग कोकथोकपगी चांग असि यामना वांगी हौकिबा चही लिसिंग अनि अमदगी स्टेट असिदा उमंग कोकथोकपगी थबक असि लेप्तना चथरकपगी मथक्ता उमंग कया मई थाबा असिना एनवायरनमेंट दा अचोबा चैथेंग पीरी सोहोरा टेक्नोलॉजी की नौना सैटेलाइट बेस स्टडी अमगी मतुंग इना नॉर्थ ईस्ट की स्टेट असिदा एनवायरनमेंट क्राइसिस असि चाउना मायोकनरे मणिपुर दा उमंग कोकथोकपगी चांग असि हानादगी हेना खोंजेल यांगना चथरगली अदुगा अरुणाचल प्रदेश दा उमंग मई थाबगी चांग असि यामना वांगले ग्लोबल फॉरेस्ट वेस्ट की रिपोर्ट की मतुंग इना मणिपुर दा इंग लिसिंग अनि कुनमरी खक्तदा लम हेक्टर लिसिंग 13 चनिपान उमंग कोकथोकी अदुगा मसिना एटमॉस्फेयर दा कार्बन डाइऑक्साइड मिलियन मेट्रिक 9.13 असि हेंगलगले हौकिबा चही लिसिंग अनि अमदगी मणिपुर दा उमंग कोकथोकपगी चांग असि लेप्तना चथनरगली सोहोरागी लेटेस्ट एनालिसिस रिपोर्ट की मतुंग इन्ना लिसिंग अनि कुनमाथोय दगी कुनमंगा फावबदा मणिपुर की ओइना उमंगी सरुक असि लम हेक्टर लिसिंग कुनमाथोय 54 मांखरे अदुबु हारिबा मतम असिदा लम हेक्टर 18 रोम खक्तमक नौना हौगलकपगी खुदम फंगी अदुबु उमंग कया का हेना कोकथोकिबा असिना का हेना खुदोंग थिनिङाइ ओइरकपगी फिबम अदु मायोकनबनी हाइरि लैंगांगना कोइतान तानाबगी थबक लेकपदबनी हाइना खंगलगली हौकिबा चही लिसिंग अनि कुलुमदोइगी मे अहुमदगी हौरखिबा कांगलुकी इरांग असिना मरम ओइरगा मोरे अमसुंग चुराचानपुर यावना तोंगान तोंगानबा मफमसिंगदगी लांजेनादुना लांगोल गेम विलेज जोन नंबर 3 अमसुंग 4 दा चंग्रफम लौदुना लैरिबा आईडीपी सिंग लैंगांगना कोइतान तानाबगी थबक खुदकदा लेकपदबनी मसा मसागी युमदा हंजिनद्रिबा फावबा मफम मसिदा सिरबसु थादोक्तुना चटलोय हाइना जॉइंट कोऑर्डिनेटिंग कमिटी मणिपुर 13 मैतै लांगोल इम्फाल वेस्ट ना सिंधुना लांगोल जोन नंबर 4 इमा पांथोइबी संगलेंदा पांथोकिबा वखत मिफम अमा मरी लेनाना सरुक यारिबे सिंगना फोंदोखरे सरकार ना जोन अहुम अमसुंग मरीगी गवर्नमेंट क्वार्टर लैरिबा आईडीपी सिंग चटखिनबा ऑर्डर अदु चटनबा यारोय हाइना फमकिबा मिफमगी खोंजंग अदुदा पेंदबा वाफम कयासु आईडीपी सिंगना फोंदोकनखरे मखा तारकपा नुंगाइतबा पाव अमदा लोखादा तासिनखरे ngarang numit yung matung pung ama minute 10 rom taba matamda diesel puba oil tanker ama lokha da tasinkhre thodok aduda oil tanker adugi driver khara asok apan nangki adubu kodong thiningai di oidre hari press na phangba paw gi matung ina thodok adu national highway 37 imphal jiri lambi gi khambi roll dagi barak phawbagi marakda leiba jaga amada thokibani lokha da tasinkiba oil tanker adugi number na NL ML01AS 7506 ni aduga truck adubu thorokiba driver aduna Silchar Rompurdagi Gopal Chan Das apokpa Benit Das kawi thodok aduda mahakti gari dagi chongtha hobadagi ka hena kodongthiba adu nanghodabani hairi lisingani kuntaret ki March ama fawbugi manungda mikok thiragani haina MHA na khangalakle ममांगदा अमुक्ता थोकिद्रिबा मोंगदा चाही 13 कानरगा मतुंग इंडिया की ओइना लिसिंगनी कुंतरेट की मार्च अमा फावबगी मनुंगदा मिकोक थीरगनी हाइना यूनियन मिनिस्ट्री ऑफ होम अफेयर्स ना लाउथोकरे हंदक मिकोक थीगदोरिबा असिना इंडिया की अहानबा डिजिटल सेंसस ओइरगनी अमसुंग लेबाक असिना निंखा तमलकपदगी अहानबा ओइना तोंगान तोंगानबा कास्ट की मी सिंगसु उबा फंगलगनी हाइरी सेंसस असि इंग लिसिंगनी कुंतरेट के फेब्रुवारी 9 फावबदा तांकक अनि थोकना पांथोकनी अदुगा रेफरेंस डेट ना सही अदुमकी मार्च अमगी अहिंग नोंगयाइदा ओइगनी अदुमकु मिकोक थीबगी थबक असि करंबा मतमदा ओइगनी हाइबगी चपचाबा मरमदी
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯁꯁ ꯑꯦꯛ 1994ꯒꯤ ꯁꯦꯛꯁꯟ 3ꯒꯤ ꯃꯈꯥꯗ ꯊꯥ ꯑꯁꯤꯒꯤ 13ꯇ ꯇꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯊꯣꯛꯀꯗꯕ ꯑꯣꯐꯤꯁꯤꯌꯦꯜ ꯒꯦꯖꯦꯠ ꯑꯃꯗ ꯈꯪꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯏꯪ 2019ꯗ ꯃꯤꯀꯣꯛ ꯊꯤꯈ꯭ꯔꯕ ꯃꯇꯨꯡ 2012ꯗ ꯊꯪꯅꯕ ꯇꯥꯡꯀꯛꯀꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯃꯇꯝ ꯇꯥꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯆꯍꯤ 10-10ꯒꯤ ꯑꯣꯏꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯦꯡꯊꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 30ꯗ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯁꯟ ꯑꯁꯤꯗ ꯀꯥꯁ ꯑꯦꯃꯨꯅꯦꯔꯦꯁꯟ ꯌꯥꯎꯍꯟꯅꯕ ꯋꯥꯔꯦꯞꯁꯨ ꯂꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯑꯔꯥꯝꯕꯥꯏ ꯃꯦꯗꯤꯀꯦꯜ ꯇꯤꯝꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯔꯨꯛꯁꯤꯡꯗ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯕ ꯆꯩꯊꯦꯡ ꯅꯪꯂꯤꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯀꯌꯥꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯦ.ꯇꯤꯒꯤ ꯖꯤ.ꯑꯩꯆ.ꯀ꯭ꯌꯨ ꯃꯦꯗꯤꯀꯦꯜ ꯇꯤꯝꯅ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯉꯔꯥꯡꯁꯨ ꯂꯦꯞꯇꯅ ꯆꯠꯊꯈꯤ꯫ ꯑꯦ.ꯇꯤꯒꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯊꯕꯛ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨꯃꯈꯣꯡꯒꯤ ꯃꯤꯌꯥꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯇꯉꯥꯏꯐꯗꯕ ꯍꯤꯗꯥꯛ ꯑꯃꯗꯤ ꯑꯅꯥꯕꯁꯤꯡ ꯃꯊꯧ ꯇꯥꯕ ꯍꯤꯗꯥꯛꯁꯤꯡ ꯌꯦꯟꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯇꯦꯇꯥꯅꯁ ꯃꯊꯧ ꯇꯥꯕꯁꯤꯡꯗꯁꯨ ꯀꯥꯞꯈꯤ꯫